MIZO National Front MNF na Manipur ki Chief Minister and BIREN from THADOKKADABANI HAINA PHONGOKHIBA Wapham ADUGI PAOKHUM OINA Government of Manipur ki MAIKEI dagi State Asigi Internal Oiba Wapham Da Khut Thingjillaktanaba Mnf da Chekshin wa Thamkhre ngarang pangthokhiba paugi mifam amada MNF ki General Secretary VL Crossen Nova Jovana Hai Chief Minister ng tumang BIREN at luching ba lengak asina Manipur da thokliba irang asigi waroisin ama purakpak ngamdre maram aduna Chief Minister ng tumang BIREN from THADOKKADABANI amarom da center na su irang asi loisinduna miyamgi democratic rights sing adu fanganaba hotnabagi tangay fadaba lay haiki NDTV gi report amagi matung ina MNF ki General Secretary VL Crossen ni Jovana PHONGOKHIBA Wapham sing adugi PAOKHUM OINA Government of Manipur gi statement amana hai tengkhang kyarakta MIZO National Front na State Asigi Internal Affairs da Khut Thingjillaktanaba asi kudakta lepkadabani MNF hairiba Mizoram da best toba political party asi mamangi assembly session da maiti khraba Mizoram gi hanagi Chief Minister Zoram Thangana luchingba party ni mahak mamang thakta MIZO militant group amagi luchingba oirambata natana kumja lising amaga chamapan humfutrukta India dagi ning tamle haina masana lokthok chakhibani MNF na hanjin anti-national pro Myanmar refugee propaganda kaya chathaduna Manipur gi mayokta lepna hotnaduna lakli nakalmaromda center na Indo Myanmar borders secure oina ba paikalakpa khongtang singda MNF na yetuna adumak laklibani center gi thorang asina Manipur da thokliba irang asigi khwaidagi maru oiba maram ama oiriba Myanmar dagi illegal immigrant changsilakpa amadi drug kamari lainaba issues sing laksinaba hotnaribani